Leba asida sel thumgi pibam shotharamba kaya kumza leshingani taramari dagi hauna NDA lengak lakhibadagi phagalakchuna malemgi oina yengba matamda manga shuba taba ngamle atuba matamda mari shuba thak yauragani haina Rajya Sabha gi MP Laisemba Sanajawna Pangthokhre wafama singasi leba asida Sardar Vallabhbhai Patel gi chamayankai shuba mapokumon gamari leinana Pangthokhre Rashtriya Ekta Divas Palan Thorongi Manung Chana Impal East District Magistrate District Youth Affairs Samadi Mai Bharat ki team ga punna khushamnadana Pangthokhiba Unity March District Level Padayatra Thoranga Mari Lainana Phongdokhibani Rajya Sabha gi MP Laisemba Sanajawba Lamlai Assembly Constituency gi Amale KH Bomcha Impal East District ki ADM Ningthauzam Johnson Amadi District asigi atai thaupuba singyauna Pangthokhiba Thoramaduda District asigi manung chanba Mahairoi singdagi lakpa Mahairoi kayana saruk yaduna Unity March adu chatki haiba Unity March asida saruk yakiba singbu Shakhangba utpa oina certificate amashu lanthokhiba thoram aduda MP Laisemba Sanajawbana makha tarduna machoi taduna leiramba ningthaupanba leibak Jawa humpu hena amata oina punshinduna apunba India amasyamduna thambiramlabashu ngasi leba ashina sothariba ashidagi kannaba Prime Minister Narendra Modi na leba ashigi horakliba nahasingda asa sauna thamli amadi nahasing asida unity patriotism amasung civics responsibility laihanbagi tangai phadaba chauna lei madudata Indiana Bigshit Bharat ki pandam mai pak pangamgani haiki masida natana leba ashida sel thumgi fibam shotharamba kaya kumja lesingani taramari dagi hauna NDA laingak lakhibadagi phagalaktuna malemgi oina yengba matamda manga shubata bangamle atuba matamda masidagi hena kumang chawshinba ngamlagani Manipur hariba state asisu India gumna Kanglup Furup kayana Kundaba lamdam ama oina laiminariba furup singi marakta unity amadi integrity gi wakhalon chenba yamna mathau tai Inkhalagba science amadi technology da hai singlaba naha singna social media sizinaba matamda khundaminariba Kanglup Furup singi marakta nungsinaba mangadaba wahai natraga post amata thagaloidabani haiba wafam singshu phongdokhibaga loinana ipa ipu masak khangba amadi pari puri khangba leibak macha mamam oiminaduna Indiana Bigshit Bharat mai pak khibada lamdam ashibusu yaunaba honaminasi haina su makha takhi Hauraibi mayai likai dagi hoirem sanzoigi chahini putaruk shurakpagi mapok numit kamari leinana donate blood and save life haiba teamda Kangleipak News Tengbang Loop KNTL na shinduna nongmagi oiba blood donation camp ama ngarang Impal East ki Porompat leiba Zenems ki blood bank de Pangthokhre hairiba blood donation camp aduda KNTL gi General Secretary Saikom AB Maitai published the Secretary Ross Maibam Executive Member Debika Ningombam Amadi Jitawa Hengbam Yauna Maruiba Muekiana Sarukyaki Ngarang blood donation camp Aduga Mari Lainana KNTL gi General Secretary Saikom AB Maitai na Haikibada Lamdam Ashida Laiba Muishing Anaba Ama Mayok Narapamatamda Igi Awatpa Kaya Lairakliba Ashida Karada Orabashu Men Katnaba ngamgadra haibagi wakhalonda ngashigi EP bagi thoram asi pangthokpani haiki Hagjang cheliba aigi oiba e khujop khar katana kanagumba hajuji e gi darkar leraga naraga leriba khogi mitra pakchita haitari ko lebinariba chinau kaya ama juji naraga leriba jingji da karimba aigi e khujop sikatangna muting weduna jibika weduna thawai hingjabung amgridi ko haibagi thamoidere jabuduna ngasibo ba yaki EP bagi train haitari sum chatharak bajida
ꯂꯥꯏꯔꯤꯛ ꯐꯕꯗꯒꯤ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯤꯁꯨ ꯑꯩꯒꯤ ꯄꯤꯕ ꯌꯥꯕ ꯃꯇꯥꯡ ꯍꯧꯈꯤꯕ ꯗꯦꯠ 17 ꯄꯤꯈꯤꯕ ꯇꯔꯟꯗꯨꯗ ꯑꯩꯍꯥꯛ ꯂꯦꯞꯆꯍꯧꯔꯒ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯣꯏꯅ ꯄꯤꯔꯒꯦꯗ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕꯅꯤ KNTLꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯊꯧꯃꯤꯁꯤꯡ ꯏꯆꯟꯁꯤꯡ ꯂꯥꯛꯏꯕ ꯑꯩꯍꯥꯛꯀꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯄꯦꯁꯦꯜ ꯗꯦꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯃꯈꯣꯏꯁꯨ ꯄꯤꯒꯅꯤꯗꯣ ꯍꯥꯏꯗꯅ ꯇꯨꯡꯅꯕꯤꯔꯛꯂꯤꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ KNTLꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯖꯦꯅꯤꯝꯁꯀꯤ ꯕ꯭ꯂꯗ ꯌꯨꯅꯤꯠꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ